ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯃꯧꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯕꯤ ꯃꯅꯦꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯀꯥ ꯃꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯃꯨꯈꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯄꯣꯐꯝꯗꯒꯤ ꯇꯟ ꯂꯩꯔꯨꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯇꯟꯁꯦ ꯃꯥꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯊꯝꯍꯧꯗ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯈꯣꯟ ꯃꯤ ꯃꯤ ꯂꯥꯎꯕꯗꯨꯅ "ꯏꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯟ ꯂꯩꯗ꯭ꯔꯤꯕꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯗ꯭ꯔꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯥꯁꯦ ꯍꯥꯏꯅꯣ ꯍꯥꯏꯅ ꯍꯦꯛꯇꯅꯦ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯤ ꯏꯉꯦꯂꯩ ꯑꯗꯨ ꯋꯥ ꯋꯥ ꯀꯞꯂꯤꯕ ꯑꯗꯨ ꯃꯥꯅ ꯇꯥꯔꯤ꯫ "ꯍꯩꯃꯥ, ꯏꯁꯨ ꯍꯧꯒꯠꯂ ꯃꯥꯜꯂꯦꯅꯦꯍꯦ꯫ ꯃꯆꯥꯁꯤ ꯍꯧꯒꯠꯂꯦ ꯍꯥꯏꯔꯗꯤ ꯐꯅ ꯇꯨꯝꯅꯤꯡꯕ ꯂꯩꯔꯕꯁꯨ ꯃꯥ ꯈꯤꯇꯪꯗꯤ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯈꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯁꯨꯕꯨ ꯄꯝꯈꯠꯇꯨꯅ ꯊꯦꯝꯃꯤ꯫ ꯃꯨꯈꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥ ꯑꯗꯨ ꯂꯣꯟꯕ ꯍꯧꯏ꯫ "ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯃꯧ ꯑꯅꯧꯕꯤ ꯑꯃꯗꯒꯤ ꯀꯔꯤꯕꯨ ꯇꯥꯔꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯧ ꯂꯥꯛꯑꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯁꯪꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯅꯤ ꯈꯪꯗꯦ ꯆꯠꯇꯦ ꯈꯪꯗꯦ ꯂꯩꯔꯨꯗꯣꯔꯤꯕꯅꯤ ꯁꯤꯗ"꯫ ꯑꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯃꯃꯧ ꯊꯔꯥꯛ ꯁꯅꯥ ꯑꯗꯨ ꯍꯧꯒꯠꯄꯒꯤ ꯀꯧꯔꯛꯏ꯫ "ꯏꯃꯥ! ꯍꯣꯏ ꯏꯃꯥ! ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦꯃꯤ"꯫ ꯃꯨꯈꯤ ꯃꯃꯧꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ "ꯍꯥꯏ, ꯀꯩꯗꯧꯔꯦ ꯊꯔꯥꯛ ꯁꯅꯥ? ꯆꯥ ꯀꯩꯀꯥ ꯂꯣꯟꯕ ꯂꯣꯏꯔꯕꯣ?" "ꯍꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯏꯃꯧ ꯏꯕꯦꯝꯃ ꯍꯧꯒꯠꯂꯛꯑꯒ ꯐꯥꯟꯕꯤꯅꯕꯅꯦ ꯍꯥꯏꯗꯅ ꯉꯁꯥꯏꯅ ꯍꯅꯨꯕꯤ ꯅꯅꯦꯝ ꯑꯩꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ"꯫ "ꯐꯔꯦ ꯏꯃꯥ, ꯑꯩ ꯃꯅꯤꯡꯗ ꯆꯠꯇꯨꯅ ꯃꯥꯏ ꯃꯤꯠꯁꯦ ꯑꯝꯇ ꯇꯥꯊꯣꯛꯈꯤꯒꯦ꯫ ꯑꯗꯣ ꯆꯥꯗꯣ ꯍꯩꯔꯝꯃꯨꯀꯣ ꯏꯃꯥ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯥꯛ ꯁꯅꯥ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯨꯈꯤꯅ "ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣꯅꯦ ꯑꯩꯕꯨ ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯒ ꯊꯛꯀꯗꯕꯁꯤꯕꯣ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯉꯦꯂꯩꯗꯣ ꯑꯃꯨꯛꯁꯨ ꯀꯞꯂꯛꯏ꯫ "ꯏꯁꯨꯁꯤꯁꯨꯅꯦ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯊꯛꯇꯕ ꯀꯨꯏꯔꯕꯅꯤꯅ ꯆꯥꯕꯁꯨ ꯄꯦꯠꯂꯦ"꯫ ꯊꯔꯥꯛ ꯁꯅꯥ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯆꯣꯠ ꯆꯣꯠꯅ ꯊꯣꯛꯂꯛꯏ꯫ "ꯏꯃꯥ! ꯍꯣꯏ ꯏꯃꯥꯎ! ꯆꯥ ꯂꯣꯏꯔꯕꯣ?" "ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯊꯛꯑꯣ ꯂꯥꯛꯑꯣ ꯊꯛꯑꯣ ꯂꯥꯛꯑꯣ"꯫ ꯊꯔꯥꯛ ꯁꯅꯥ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯆꯥ ꯑꯗꯨ ꯊꯛꯂꯤ꯫ "ꯏꯃꯥ, ꯍꯣꯔꯦꯟ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯁꯤꯒꯦ"꯫ "ꯈꯪꯗꯦꯅꯦꯍꯦ, ꯅꯪꯅ ꯊꯣꯛꯄ ꯑꯃ ꯊꯣꯡꯖꯤꯜꯂꯨ"꯫ "ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯃ ꯂꯩ꯫ ꯏꯃꯥꯅ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗꯪ ꯊꯣꯛꯎꯔꯒ ꯉꯥꯄꯥꯏ ꯑꯌꯥꯏꯕꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨꯒ ꯂꯩꯔꯛꯑꯣ"꯫ "ꯍꯣꯏ ꯍꯣꯏ, ꯏꯅꯦꯝꯗꯤꯅꯦ ꯏꯃꯧꯅ ꯍꯥꯏꯕ ꯋꯥꯗ ꯍꯤꯛꯇꯣꯛꯄꯒ ꯉꯝꯖꯄꯣꯠ ꯅꯠꯇꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯨꯈꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯩꯊꯦꯜ ꯑꯗꯨ ꯌꯧꯔꯕꯗ ꯃꯨꯈꯤ ꯉꯥ ꯑꯌꯥꯏꯕ ꯌꯣꯟꯐꯝ ꯊꯤꯗꯨꯅ ꯉꯥꯗꯨꯁꯨ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯃꯃꯜ ꯉꯥꯡꯅꯔꯤ꯫ "ꯍꯥꯏ ꯁꯨꯀꯣ, ꯉꯥꯄꯥꯏ ꯑꯌꯥꯏꯕꯁꯦ ꯀꯌꯥꯅꯣ"꯫ "ꯏꯅꯦ, ꯀꯦꯖꯤ ꯃꯈꯥꯏꯗ 100 ꯈꯛꯇꯅꯤ"꯫ "ꯍꯣ ꯍꯣ, ꯑꯗꯨ ꯄꯤꯔꯛꯑꯣ"꯫ "ꯂꯣꯏꯔꯕꯣ ꯏꯅꯦ ꯁꯤꯅ"꯫ "ꯂꯣꯏꯔꯦ ꯂꯣꯏꯔꯦ"꯫ "ꯏꯅꯦ, ꯉꯥꯄꯥꯏ ꯑꯌꯥꯏꯕꯁꯤꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ"꯫ "ꯍꯣ, ꯏꯃꯧ ꯅꯨꯄꯤꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯊꯣꯡꯉꯒ ꯆꯥꯅꯤꯡꯉꯦꯌꯦ, ꯑꯗꯨꯒꯤ ꯂꯩꯕ ꯂꯥꯛꯑꯝꯃꯤꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯨꯈꯤꯗꯣ ꯊꯪꯅꯕ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯤꯕ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯈꯤꯗꯨꯅ ꯃꯆꯜꯁꯤꯡ ꯑꯗꯨ ꯂꯩꯔꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯨꯈꯤꯗꯣ ꯆꯠꯈ꯭ꯔꯦ꯫ ꯁꯨꯀꯣꯅ "ꯍꯥꯏ ꯊꯝꯕꯥꯜ, ꯑꯁꯤꯒꯤ ꯑꯍꯟꯁꯦ ꯃꯃꯧ ꯅꯨꯄꯤꯒꯤ ꯄꯥꯈꯣꯜ ꯂꯥꯛꯏꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯦ ꯊꯔꯥꯛ ꯁꯅꯥꯗꯣ꯫ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯒꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯨꯅꯤ, ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯏꯅꯦꯝ ꯑꯐꯕꯤ ꯐꯪꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯏ꯫ ꯃꯨꯈꯤꯁꯨ ꯃꯁꯥꯗꯣ ꯑꯍꯟꯒ ꯑꯣꯏꯕꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗ ꯇꯁꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯀꯣꯟꯊꯣꯡꯗꯒꯤ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯩ꯫ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯥꯏ ꯊꯔꯥꯛ ꯁꯅꯥ, ꯏꯃꯥ ꯍꯜꯂꯛꯑꯦ, ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯧꯁꯤꯜꯂꯨ ꯂꯥꯛꯑꯣꯅꯦꯍꯦ"꯫ "ꯏꯃꯥ, ꯆꯠꯁꯨ ꯆꯠꯄꯤꯔꯨꯔꯦ, ꯆꯥꯛꯈꯨꯝꯁꯤꯗ ꯌꯧꯁꯤꯟꯕꯤꯔꯛꯑꯣ, ꯑꯩꯅꯦ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ"꯫ ꯃꯨꯈꯤ ꯇꯁꯦꯡꯅ ꯃꯀꯂꯥꯛ ꯑꯗꯨ ꯆꯣꯛꯊꯔꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ ꯂꯩꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯊꯔꯥꯛ ꯁꯅꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏ ಲಾಂಗ್ꯗꯨꯅ ಚಾꯕ ꯑꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯔ ꯄꯥꯝꯖꯕ ꯃꯤ ꯑꯣꯏꯕꯅ ꯃꯈꯜ ꯃꯈꯜꯅꯤ ꯃꯥꯅ ꯊꯣꯡꯗꯨꯅ ꯆꯥꯔꯤꯕ꯫ ꯋꯥꯠꯂꯛꯄ ꯄꯣꯠꯆꯩꯅ ꯆꯤꯡꯕꯁꯤꯡ ꯑꯗꯨꯅ ꯃꯅꯦꯝꯕꯨ ꯊꯥꯗꯨꯅ ꯄꯥꯈꯣꯟ ꯆꯠꯍꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯊꯦꯀꯣ ꯃꯥꯅ ꯈꯪꯂꯕꯁꯨ ꯊꯑꯣꯏꯅ ꯎꯁꯤꯜꯂꯨꯗꯕꯅꯤ꯫ ꯃꯃꯥ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯌꯥ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯇꯅ ꯍꯦꯟꯅ ꯋꯥ ꯑꯣꯏꯅ ꯂꯧꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯋꯥꯔꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤ ꯇꯝꯍꯩꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯇꯥꯛꯄꯤꯔꯤ꯫ ꯃꯨꯈꯤ ꯃꯥꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯆꯕꯅꯤ꯫ ꯃꯆꯥ ꯃꯃꯧ ꯂꯩꯔꯕꯗ
ꯈꯨꯠꯇ ꯍꯥꯝꯗꯨꯅ ꯆꯥꯒꯅꯤ ꯈꯜꯂꯨꯕ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯅꯦꯝ ꯑꯁꯤꯕꯨ ꯃꯃꯧꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯗꯨꯅ ꯊꯝꯂꯦ꯫ ꯃꯃꯧꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥ ꯃꯥꯅꯁꯨ ꯈꯪꯅ ꯈꯪꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕꯅꯤꯅ ꯃꯅꯤ ꯃꯃꯧ ꯄꯪꯈꯠꯇ ꯈꯠꯅꯕꯗꯨ ꯄꯥꯝꯗꯕꯅ ꯃꯨꯈꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯊꯔꯥꯛꯁꯅꯥ ꯃꯅꯦꯝꯕꯨ ꯀꯧꯔꯤ꯫ ꯏꯃꯥ! ꯍꯣꯏ ꯏꯃꯥ! ꯃꯨꯈꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯔꯣꯏ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯧꯅ ꯀꯧꯕ ꯑꯗꯨꯗ ꯃꯨꯈꯤ ꯇꯥꯔꯗꯨꯅ ꯀꯩꯗꯧꯔꯦ ꯊꯔꯥꯛꯁꯅꯥ? ꯏꯃꯥ ꯁꯣꯝꯗ ꯂꯩꯅꯤꯍꯦ꯫ ꯏꯃꯥ, ꯃꯅꯤꯡꯒꯤ ꯏꯅꯦ ꯇꯣꯟꯗꯣꯟꯗꯣ ꯃꯣꯏꯗ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯝꯇ ꯄꯤꯕꯤꯔꯨꯆꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯥꯏ, ꯑꯩ ꯊꯕꯛ ꯇꯧꯔꯤꯅꯤꯍꯦ, ꯅꯪ ꯑꯗꯨꯝ ꯆꯠꯂꯒ ꯄꯤꯔꯨꯔꯣꯅꯦ꯫ ꯊꯔꯥꯛꯁꯅꯥ ꯇꯧꯁꯤꯟꯅꯗꯨꯅ ꯈꯪꯗꯦ ꯏꯃꯥ, ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯈꯨꯕꯣꯝꯁꯤꯁꯨ ꯌꯥꯝꯅ ꯅꯥꯏ ꯇꯧꯔꯤꯁꯦ꯫ ꯃꯨꯈꯤ ꯃꯃꯧꯅ ꯀꯗꯔ ꯇꯧꯔꯤꯕ ꯑꯗꯨꯗ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯅꯪꯒꯤ ꯁꯦꯜꯗꯣ ꯊꯝꯂꯣ, ꯏꯃꯥ ꯁꯤ ꯂꯣꯏꯔꯒ ꯆꯠꯂꯒꯦ꯫ ꯃꯨꯈꯤ ꯅꯨꯃꯤꯠ ꯌꯨꯡꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯗꯨ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯨꯈꯤ ꯁꯅꯥꯖꯥꯎꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯁꯅꯥꯖꯥꯎꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ? ꯁꯅꯥꯖꯥꯎꯕꯤ ꯑꯁꯤ ꯈꯔ ꯃꯆꯤꯟ ꯃꯌꯥ ꯐꯕ ꯅꯨꯄꯤꯅꯤ꯫ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯀꯌꯥ ꯈꯪꯗꯕ ꯅꯨꯄꯤꯅꯤ꯫ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯁꯅꯥꯖꯥꯎꯕꯤ ꯊꯣꯛꯂꯛꯇꯨꯅ ꯏꯅꯦ, ꯅꯪ ꯑꯣꯏꯔꯦ? ꯀꯩ ꯂꯩꯔꯒꯦ ꯏꯅꯦ? ꯍꯣ, ꯏꯃꯧ ꯅꯨꯄꯤꯒꯤꯅꯦ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯑꯁ ꯏꯅꯦ, ꯅꯪꯕꯨ ꯅꯃꯧ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯉꯕꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯉꯥꯡꯗꯨꯅ ꯄꯥꯈꯣꯟ ꯁꯤꯕ ꯈꯨꯗꯤꯡ ꯏꯅꯦꯅ ꯑꯗꯨꯃꯛ ꯌꯥꯔꯒ ꯂꯩꯔꯕ꯭ꯔꯣ? ꯃꯨꯈꯤ ꯃꯃꯧꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯍꯥꯏꯔꯛꯄꯗꯣ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯔꯨꯕꯅ ꯃꯤꯃꯥꯡꯗ ꯆꯣꯞꯍꯟꯅꯤꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯏꯃꯧꯗꯣ ꯐꯤ ꯁꯨꯍꯧꯔꯤ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯦꯛꯇ ꯊꯤꯟꯕꯤꯔꯨꯔꯒꯦꯅ ꯂꯥꯛꯑꯕꯅꯤ꯫ ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩꯌꯦ ꯏꯅꯦ, ꯍꯅꯨꯊꯪꯗꯅꯦ ꯑꯉꯥꯡꯅ ꯁꯤꯕ ꯄꯥꯈꯣꯟꯗ ꯆꯠꯂꯨꯅꯨꯀꯣ, ꯍꯦꯟꯅ ꯎꯁꯤꯜꯂꯛꯑꯣꯏ꯫ ꯃꯨꯈꯤ ꯀꯩꯁꯨ ꯈꯨꯝꯂꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯈꯪꯂꯤꯕꯅꯤ ꯃꯥꯁꯨ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ, ꯑꯗꯨꯕꯨ ꯃꯁꯤ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯥꯡꯗ ꯋꯥ ꯈꯠꯅꯕꯗꯨ ꯃꯨꯈꯤꯅ ꯇꯁꯦꯡꯅ ꯄꯥꯝꯖꯗꯕꯅꯤ꯫ ꯁꯨꯝ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯌꯧꯈꯤꯕ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯍꯨꯃꯥꯡ ꯑꯗꯨ ꯍꯟꯊꯣꯛꯅꯕ ꯐꯤꯖꯤꯟꯒꯤ ꯐꯤ ꯑꯗꯨꯅ ꯍꯨꯝꯂꯤ꯫ ꯊꯔꯥꯛꯁꯅꯥ ꯃꯇꯥꯡ ꯆꯥꯅ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ, ꯍꯜꯂꯛꯑꯕꯣ? ꯍꯜꯂꯛꯑꯦ, ꯋꯥꯕꯅ ꯁꯤꯔꯦ ꯑꯍꯟ ꯃꯇꯝꯒ ꯑꯣꯏꯕꯁꯤꯗ꯫ ꯑꯁ, ꯑꯗꯨꯈꯛ ꯊꯤꯟꯕꯒꯤꯕꯨ ꯀꯌꯥꯝ ꯋꯥꯔꯗꯅ? ꯍꯥꯏ, ꯅꯍꯥꯟ ꯅꯣꯏꯅ ꯐꯥꯎꯕ ꯇꯟꯗꯅ ꯊꯤꯟꯗ꯭ꯔꯤꯕꯗꯣ ꯑꯍꯟ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯂꯤꯕꯅꯤ꯫ ꯅꯪꯅꯦ, ꯑꯩꯅ ꯁꯨꯝ ꯏꯃꯧ ꯃꯊꯟꯇꯅꯦ ꯍꯥꯏꯗꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯋꯥ ꯉꯛꯀꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯨꯈꯤ ꯆꯪꯈ꯭ꯔꯦ꯫ ꯊꯔꯥꯛꯁꯅꯥ ꯄꯩꯔꯞ ꯂꯦꯞꯇꯨꯅ ꯆꯪꯈ꯭ꯔꯤꯕ ꯃꯅꯦꯝꯕꯨ ꯌꯦꯡꯍꯧ꯫ ꯆꯥꯛꯇꯤ ꯕꯣꯔꯥ ꯑꯃ ꯆꯥꯏ, ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯅ, ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯕꯒꯁꯨ ꯌꯥꯝ ꯁꯥꯏ꯫ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯅ ꯇꯧꯔꯛꯇꯣꯏꯕ, ꯂꯦꯝꯅ ꯆꯥ ꯌꯥꯕ꯭ꯔꯣ? ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅꯗꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯊꯦꯀꯣ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯔꯥꯛꯁꯅꯥ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯁꯤꯟꯅꯗꯨꯅ ꯀꯥꯡꯊꯣꯜꯗ ꯐꯝꯗꯨꯅ ꯉꯥꯏꯔꯤ꯫ ꯀꯩꯗꯧꯔꯦ ꯊꯔꯥꯛꯁꯅꯥ? ꯅꯪꯅ ꯑꯃꯨꯛ ꯁ꯭ꯋꯥꯏꯁꯤꯗ ꯆꯥꯛ ꯊꯣꯡꯂꯤꯈꯩ ꯄꯩꯔꯒ ꯂꯩꯔꯤꯁꯤꯅ? ꯋꯥꯅꯒ ꯍꯜꯂꯛꯄꯅꯦ, ꯃꯤꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯦꯗꯅ ꯅꯧꯗꯅ ꯂꯩ ꯍꯥꯏ, ꯑꯩꯈꯣꯏꯒꯤꯅ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ, ꯍꯨꯏ ꯃꯅꯤꯡ ꯇꯨꯡꯊꯣꯛꯄꯗꯧꯅ ꯂꯩꯔꯤꯁꯤꯕꯣ? ꯃꯈꯣꯏ ꯃꯄꯥ, ꯅꯪ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ? ꯏꯃꯥꯗꯣ ꯉꯁꯥꯏ ꯑꯩꯅ ꯃꯔꯨꯞꯀꯤ ꯁꯦꯜꯗꯣ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ, ꯑꯩ ꯈꯨꯠꯇꯣ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯍꯣꯏ, ꯆꯠꯄꯕꯨꯗꯤ ꯆꯠꯄꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯝꯃꯤ꯫ ꯍꯥꯏ, ꯑꯗꯨꯗꯤ ꯑꯍꯜ ꯑꯣꯏꯕꯗꯨꯗ ꯋꯥꯕꯒꯤ ꯇꯥꯏꯅꯐꯝ ꯈꯪꯗꯗꯅ ꯉꯥꯡꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯣ ꯆꯠꯇꯤ ꯆꯠꯂꯨꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯀꯩꯗꯧꯔꯒꯦ? ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯅ ꯏꯃꯥꯗ ꯊꯕꯛ ꯈꯔ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅꯗꯤ ꯃꯧꯅ ꯃꯅꯦꯝꯁꯦ ꯄꯥꯈꯣꯟ ꯁꯤꯗꯅ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯉꯦꯅ ꯍꯦꯛꯇ ꯍꯥꯏ, ꯑꯗꯨꯒ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗꯅ ꯃꯍꯦꯜꯂ ꯌꯦꯡꯁꯤꯟꯕ꯫ ꯃꯈꯣꯏ ꯇꯥꯆꯧꯅ ꯏꯃꯥꯗꯣ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯍꯣꯏ, ꯑꯩꯅꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕꯗ ꯍꯥꯏꯔꯒꯦ꯫ ꯑꯗꯣ ꯂꯥꯛꯑꯣ, ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯇꯧꯔꯁꯤ, ꯂꯥꯝꯕꯗ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯊꯦꯀꯣ ꯃꯔꯛ ꯊꯠꯇꯨꯅ ꯏꯃꯥ, ꯅꯆꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ? ꯏꯃꯥ, ꯅꯃꯧꯒ ꯏꯃꯥꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯏꯃꯥꯗ ꯏꯟꯁꯤꯜꯂꯦ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯅꯃꯧ ꯅꯨꯄꯤꯅ ꯅꯍꯥ ꯑꯗꯨ ꯑꯣꯏꯕꯒꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯆꯠꯄꯗꯣ ꯃꯅꯦꯝ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯃꯥꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕꯗꯣ ꯄꯥꯝꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯏꯃꯥ, ꯃꯤꯒꯤ ꯃꯋꯥꯁꯨ ꯈꯔ ꯂꯧꯅꯒꯨꯝꯁꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯂꯥꯟꯅ ꯃꯥꯕꯨ ꯂꯧꯈ꯭ꯔꯦ ꯍꯥꯏꯕ ꯃꯨꯈꯤꯅ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯄ ꯑꯁꯤꯗꯗꯤ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯃꯁꯨꯕꯨ ꯁꯦꯟꯅꯗꯨꯅ
Imungbu ngaktuna laigadaba matam asida angang oiriba mamong nupigi pakhon oina ahan mana chatuna leire haiba asini khul lekai mina hairakliba. Mukhigi mafamda machagi mapuroibagi seba tawduna laklabani. Aduga mamong nupi laklaba matam asidana amu mamogi pakhon chatuna awaba oire haibasi khul lekai mina phawba khangbani. Adubu mana hek pokchaba machanupana di khangbidre haiduna mukhi wa amata ngangkhidre. Chak adusu tokladuna mahai magi kada changnakre. Nangna hayo haibado hairebanina wakhaldu nungairambanine. Nungaire. Angakpani theko magi wakhalon asisu thakha khangna chatriba magi nupibu warakpagi mahutta ahal oirabi mamada oina tainarame. Nupigi khudombida punna masu tongduna leire haiduna khul lekai mina Jibon ngangnarame. Lekai potfamdani tharosam. Ngamkre. Haujikangi mauna hasingsi imau thidoka talle. Sakina asengbai suni ine tharak sanasi kharadi henmali. Masune hayengwai mamau la akanda. Maina amu mana tawriba niti niyomse churungjarasani. Machanauron ani kaduna leirasi phawbada hanba leite. Pura yumgi thabak subi amada tawbadawnane mahakna tawrisi hindi hemaleko theko sisune mathang mapokta mama kaido ugadaba minate. Khul lekai mipum khudingmangna theko amadi tharaksana mama mukhida tawbiriba asi minungsi leimande makhogi mamagi mahai soidana phangani haiduna loina hainakrabani. Ayuki matamni mukhi maningda ising asaba lumduna lei tharaksana prap thoraktuna. Ima ising asabado ai lukragi. Hai mau ima se maningi tomal hoida sosti ama chakadabani. Thengabanine ayuktu chakni so hai. Ima di luraga chabani na chakrani chaklukna mangda khilaga thanamani. Aduga aikhoidi isingse amuk sahan amuk thongdogdoiba. Wase haina yendem mana ani hektuna tharaksana ising adu thangduna haikre. Mukhi wa makha tarudre ahal oirabi mahakna amu pukri tana chatuna ising khara so uraga amu ising adu thangkatnaba sem sakre. Ngasai makhai tawriba mawongdo yumthangnabi maw aduna uribani. Kayada phatriba mamongnu ne asiba. Aikhoidagane ine mukhi gumba ine mama phangjarabadi seba phasana tawbini. Phana mana lonchat ase kairabasu sungsaw hek saudi. Nunghaitene ine se yamna. Asumna khalingai mukhigi konthongdagi ibenu adu kaurai. Mukhi ho mukhi tabrani nangbo thengini he ipan thabaga loina loiramba tarine. Mukhi tapna maningdagi thoraktuna ibenu ai isingdo sadadana irusi luzaba yadaduna leiri. Nanga ha ngaigera natraga chatlagera. Mukhigi ising ado ngasai sahorabani. Mana ngasai lei hek palakpada saduna leihorabani. Mamong nupi tharaksana na soidana lauramani haibasi ibenu na sukhangre. Mukhiya nangbu sumaina sum leiradi ahal thangsida kamdogdurige nacha namongna seba tawduna khuya tu sitna siba yarabani aikhoisi. Adubu haujuk phawba nangdi namogi seba phangdri. Nacha na sukari mata haidi suba yaba makhai masing thukpo makhai sura abani. Nacha sigi khanduna haujiksu lepdri. Pumnamak ase lakliba mawasina khangdrabasu aigi ijanupana di khangbiba yaba adubu khangbidi. Ibenu aigi iraiba kini haina khandoagi. Pharese nanga ha ngairoko ai loisilaagi. Ngaihaki matung mukhiga ibenu ga su chatkre nungthilgi matamni. Theko pofamdagi singju bora khara laiduna mayumda halaklam. Mangonda phamthaduna magi nupi tharaksana bu kaurai. Hai nupi tabrani nangbo. Tharaksana hakam wawa chanduna thoglai. Kaidawrage makhoi nupa. Cha chikale hodro nangbo. Tu aine singju bora lerakpani. Charawan ge na tawbani. Phana dum phare nungthil tomu bagi kaino masum chaningambani. Tan jari ai chak laukthokige. Tharaksana su imungdagi chak lauktho utuna thoglai. Singju adusu toli loirabada tharaksana na se makhoi ta chaw charasi law. Imagi khara kha amuduna as yare nga taptaba makhai charagani halaktoido adum charo yare. Asumna chabudu su khara hauraba matamni. Ibenu ga mukhiga do konthonglomda changlaklibado ure. Ibenu theko go ubada ngasidi mahak wado haidana to aroi haina khankre. Prap changlaktuna ibenu na hai theko iyadi kayam kuire halakpa. Ine ngagoire halakpa. O charawa libra. Awine theko ngasidi ine se nangi na phamda wa khara haigi. Namase wa bayabasu warak.
ꯁꯨꯔꯒ ꯆꯥꯔꯛꯄꯒꯤ ꯅꯪꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯗ ꯋꯥꯔꯛꯂꯦ ꯅꯄꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯋꯥꯕ ꯌꯥꯕ ꯋꯥꯔꯝꯗꯨꯅ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯅ ꯉꯟꯇꯥꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯃꯥ ꯑꯁꯤꯃꯇꯪꯗꯤ ꯐꯖꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯗꯨꯅ ꯊꯝꯕꯤꯕ ꯌꯥꯏ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯔꯦ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯅꯦꯅꯅꯦ ꯉꯁꯥꯏ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔ ꯎꯏ ꯊꯔꯥꯛ ꯁꯅꯥꯅ ꯏꯅꯦ ꯏꯅꯦꯒꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯃꯈꯣꯏ ꯇꯥꯆꯧꯗ ꯍꯦꯛꯇ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯥꯏ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯅꯅꯦꯝꯗꯣ ꯅꯪꯅ ꯍꯪꯒꯠꯇꯅ ꯈꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯏꯅꯦꯒꯤꯗꯨꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯥꯟꯗ꯭ꯔꯦꯗ ꯑꯍꯣꯏꯅ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯔꯦꯗ ꯍꯩ ꯊꯦꯀꯣ ꯅꯪꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯍꯥꯛꯀꯤ ꯅꯪꯒꯟ ꯑꯁꯤꯗ ꯆꯥꯎꯔꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯍꯥ ꯏꯅꯦ ꯐꯅꯕ ꯇꯥꯛꯄꯤꯕꯗ ꯀꯗꯥꯏꯗꯅꯣꯃ ꯀꯣꯆꯤ ꯑꯃ ꯌꯥꯎꯔꯤ ꯊꯔꯥꯛꯁꯅꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯥꯛꯁꯅꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯨꯈꯤꯅ ꯏꯕꯦꯟꯅꯣ ꯇꯣꯛꯑꯣ ꯍꯥꯏꯔꯨꯔꯅꯨ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯃꯈꯣꯏꯒꯤ ꯄꯥꯈꯣꯟ ꯆꯠꯂꯝꯂꯒꯦ ꯉꯝꯂꯛꯇꯕ ꯃꯇꯝꯗ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯒꯦ ꯏꯄꯨꯔꯣꯏꯕꯒꯤ ꯇꯨꯡ ꯏꯟꯈ꯭ꯔꯒꯦ ꯏꯅꯝꯃ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯇꯥꯆꯧꯗꯣ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯍꯥꯛꯄꯨ ꯃꯆꯪꯗꯧꯅ ꯂꯨꯅ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯒ ꯏꯅꯝꯃ ꯉꯁꯤ ꯑꯩꯈꯣꯏ ꯊꯦꯀꯣꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯦ ꯅꯨꯃꯤꯠ ꯊꯥ ꯍꯨꯏꯅ ꯈꯛ ꯆꯥꯗꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯏꯕꯦꯟꯅꯣ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯄꯥꯛꯅ ꯁꯦꯝꯗꯣꯛꯄꯁꯨ ꯉꯝꯗꯦ ꯃꯇꯝ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯍꯥꯛꯁꯦ ꯁꯤꯈ꯭ꯔꯕꯁꯨ ꯑꯩ ꯌꯥꯔꯦ ꯏꯅꯝꯃ ꯑꯗꯨꯝꯅ ꯈꯛ ꯍꯥꯏꯒꯅꯨ ꯅꯆꯥ ꯅꯃꯧꯁꯤꯡꯁꯦ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯃꯨꯈꯤ ꯃꯊꯃꯣꯏꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯊꯦꯀꯣꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯏꯆꯥꯕꯨ ꯎꯖꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯉꯁꯤꯗꯤ ꯇꯥꯏꯑꯣꯟꯅꯔꯦꯗꯣ ꯊꯔꯥꯛ ꯁꯅꯥ ꯑꯐꯕꯤ ꯁꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏꯗ ꯀꯔꯤꯕꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯥꯏꯖꯤꯜꯂꯛꯄ ꯇꯥꯔꯒ ꯋꯥꯈꯜꯗ ꯄꯪꯈꯟꯗ ꯈꯟꯕꯗꯣ ꯈꯤꯠꯇꯧꯕꯤꯔꯅꯨꯕ ꯏꯃꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯄꯥꯟꯕꯤꯕ ꯅꯠꯇꯦ ꯅꯃꯧꯒ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯕꯗꯨꯗ ꯈꯔꯁꯨ ꯄꯦꯟꯊꯣꯛꯄ ꯇꯝꯃꯨꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯀꯣ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯝꯖꯤꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯔꯥꯛ ꯁꯅꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯁꯨꯅꯨꯄꯤ ꯊꯣꯏꯕꯤꯗꯤ ꯃꯕꯨꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ ꯑꯕꯣ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯄꯥꯕꯒꯤ ꯃꯃꯥꯡꯗꯗꯤ ꯑꯐꯕ ꯌꯥꯝꯅ ꯁꯥꯏ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯦ ꯑꯕꯣ ꯃꯨꯈꯤ ꯃꯁꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯃꯍꯩ ꯇꯝꯕ ꯆꯠꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯣ ꯀꯣꯟꯊꯣꯡꯗꯒꯤ ꯋꯥ ꯋꯥ ꯀꯞꯇꯨꯅ ꯆꯪꯂꯛꯏ ꯊꯣꯏꯕꯤꯅ ꯀꯞꯇꯨꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯇꯥꯟ ꯆꯥꯅꯅ ꯊꯦꯀꯣꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯕꯅꯤ ꯊꯔꯥꯛ ꯁꯅꯥ ꯃꯆꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯆꯥ ꯊꯣꯏ ꯀꯩꯗꯧꯔꯦ ꯃꯍꯩ ꯇꯝꯕ ꯆꯠꯅꯤ ꯍꯥꯏꯔꯒ ꯀꯞꯇꯨꯅ ꯍꯜꯂꯛꯏꯕꯗꯤ ꯍꯪꯂꯕꯁꯨ ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯟꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯨꯈꯤꯅ ꯏꯁꯨ ꯊꯣꯏ ꯀꯩꯗꯧꯔꯒꯦ ꯑꯕꯣꯛꯇ ꯍꯥꯏꯌꯨꯁꯦ ꯑꯣꯖꯥ ꯃꯦꯂꯩꯅ ꯐꯨꯔꯛꯏꯔꯥ ꯑꯧ ꯑꯕꯣꯛ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯐꯨꯔꯛꯏꯕ ꯀꯔꯤꯒꯤ ꯐꯨꯔꯤꯕ ꯏꯁꯨꯗ ꯃꯣꯏꯅ ꯑꯩꯅꯅꯦ ꯏꯆꯦ ꯑꯁꯪꯕꯤꯗ ꯆꯦꯕꯥꯡꯅ ꯈꯨꯜꯂꯛꯑꯣ ꯌꯥꯗꯦꯅ ꯐꯨꯔꯨꯔꯤꯕ ꯑꯗꯨꯗ ꯑꯣꯖꯥ ꯃꯦꯂꯩꯅ ꯑꯩꯉꯣꯟꯗ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯛꯈꯥ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯗꯕ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯣ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯅꯒꯟꯗ ꯈꯨꯄꯥꯛꯅ 4-5ꯔꯛ ꯊꯥꯔꯛꯏꯕ ꯃꯈꯣꯏ ꯃꯄꯥ ꯃꯦꯂꯩꯁꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯖꯥꯠꯅꯣ ꯈꯪꯉꯤꯗꯅ ꯉꯁꯤꯗꯤ ꯊꯔꯥꯛ ꯁꯅꯥ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯏꯃꯥ ꯅꯈꯣꯏꯅ ꯕꯨꯕꯣꯛꯇ ꯇꯧꯕꯗꯣ ꯑꯩꯅꯁꯨ ꯃꯤꯉꯣꯟꯗ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯨꯕꯩꯅꯤ ꯑꯩ ꯉꯁꯤ ꯆꯩ ꯆꯥꯏꯁꯦ ꯅꯣꯏꯁꯨ ꯆꯠꯂꯒ ꯑꯣꯖꯥ ꯃꯦꯂꯩꯅ ꯃꯥꯏꯅ ꯐꯨꯖꯔꯛꯆꯅꯤ ꯊꯣꯏꯕꯤ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯆꯕꯦꯡ ꯆꯕꯦꯡ ꯍꯥꯏꯔꯛꯄꯅꯤ ꯊꯔꯥꯛ ꯁꯅꯥ ꯑꯁꯥꯎꯕ ꯈꯟꯊꯗꯕ ꯋꯥꯈꯜ ꯑꯗꯨꯅ ꯁꯥꯎꯅ ꯃꯦꯂꯩ ꯍꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯦꯂꯩ ꯃꯥꯡꯒꯣꯜꯗ ꯑꯉꯥꯡ ꯈꯔ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯊꯔꯥꯛ ꯁꯅꯥ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯃꯦꯂꯩ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯛꯏꯁꯦ ꯅꯪ ꯑꯩꯈꯣꯏꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯃꯦꯂꯩꯒꯤ ꯃꯃꯥ ꯊꯥꯔꯤꯛꯇꯣ ꯃꯥꯡꯒꯣꯜꯒꯤ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯊꯔꯥꯛ ꯁꯅꯥ ꯃꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯋꯥꯍꯪ ꯄꯪꯍꯪꯗ ꯍꯦꯛꯇ ꯍꯪꯂꯛꯄ ꯑꯗꯨꯗ
ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤꯅꯤ ꯊꯥꯔꯤꯛ ꯃꯥꯁꯨ꯫ ꯍꯥꯏ ꯊꯔꯥꯛꯁꯅꯥ, ꯅꯆꯥꯗꯣ ꯋꯥꯔꯛꯎꯅꯦ꯫ ꯅꯌꯨꯝꯗꯨꯗ ꯑꯐꯕꯗꯤ ꯑꯃꯠꯇ ꯎꯍꯟꯗ꯭ꯔꯕꯅꯤꯅ ꯊꯛ ꯈꯥ ꯈꯪꯗ꯭ꯔꯦꯅꯦ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯈꯩ꯫ ꯌꯥꯝꯅ ꯍꯥꯏꯉꯝ ꯇꯧꯉꯝꯃꯤ꯫ ꯌꯦꯡꯉꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯅ ꯍꯟꯕ ꯀꯅꯥꯕꯨ ꯌꯥꯎꯒꯦ? ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯌꯥꯗꯦ ꯍꯥꯏꯗꯅ ꯈꯨꯖꯤꯟꯅ ꯁꯤꯛꯄꯧ ꯃꯁꯝꯕꯨ ꯐꯣꯏꯕꯧ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯑꯍꯥꯟꯕꯗꯗꯤ ꯑꯉꯥꯡꯅꯤ ꯈꯜꯂꯒ ꯇꯨꯃꯤꯟ ꯂꯩꯕꯅꯤ꯫ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯅꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯅꯆꯥꯗꯣ ꯋꯥꯈꯜ ꯇꯥꯅꯅꯕ ꯐꯨꯔꯒ ꯊꯥꯈꯤꯕꯅꯤ꯫ ꯃꯃꯥ ꯑꯩꯒꯤ ꯑꯌꯥꯕ ꯂꯧꯔꯕꯣ? ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯋꯥꯔꯛꯏꯗꯨꯕꯣ? ꯃꯃꯥ ꯑꯩ ꯂꯩꯔꯤꯌꯦ, ꯑꯩꯅ ꯉꯝꯅꯅꯕ ꯋꯥꯔꯛꯆꯅꯤ꯫ ꯑꯍꯥꯌꯣ ꯍꯣ ꯏꯕꯦꯝꯃ, ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯗꯨꯅ ꯃꯃꯥꯗꯣ ꯏꯟꯊꯣꯛꯄ ꯑꯗꯨꯒ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯊꯛ ꯈꯥ ꯅꯥꯏꯗꯅ ꯂꯩꯔꯤꯗꯨꯗꯤ ꯏꯅꯦꯃꯨꯈꯤꯗꯒꯤ ꯑꯌꯥꯕ ꯂꯧꯕ꯭ꯔꯣ? ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥ꯫ ꯏꯃꯨꯡꯒꯤ ꯋꯥꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅꯅꯦ ꯈꯨꯠ ꯊꯤꯟꯖꯟꯕꯤꯔꯣ ꯍꯥꯏꯗꯦ꯫ ꯍꯣ ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯁꯤꯗ ꯊꯣꯛꯑꯕ ꯑꯗꯨꯅꯅꯦ ꯅꯥꯀꯟ ꯑꯅꯤꯃꯛ ꯌꯥꯅꯅꯕ ꯑꯔꯥꯟꯕ ꯃꯤꯗꯨꯗ ꯆꯩꯖꯕ꯫ ꯅꯪꯒꯤ ꯅꯌꯨꯝꯗ ꯂꯥꯛꯑꯒ ꯐꯨꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯊꯔꯥꯛꯁꯅꯥ ꯈꯨꯝꯐꯝ ꯈꯪꯗꯦ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯃꯅꯦꯝꯗ ꯃꯥꯅ ꯄꯪꯇꯧꯗ ꯇꯧꯕꯗꯣ ꯌꯥꯅꯤ ꯈꯟꯕꯩꯔꯥ ꯑꯩꯈꯣꯏꯗꯁꯨ ꯇꯧꯒꯦ ꯀꯥꯏ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ꯫ ꯏꯕꯦꯝꯃ ꯇꯥꯛꯎ ꯃꯥꯏ ꯃꯆꯥꯒꯗꯣ ꯐꯔꯣꯏꯌꯦ ꯃꯃꯥ ꯂꯧꯔꯗꯤ꯫ ꯊꯔꯥꯛꯁꯅꯥ ꯁꯥꯎꯅ ꯍꯜꯂꯛꯄꯅꯤ꯫ ꯃꯅꯦꯝꯕꯨ ꯎꯕꯗ ꯍꯦꯟꯅ ꯃꯥ ꯁꯥꯎꯈ꯭ꯔꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯐꯣꯏꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ? ꯏꯃꯥꯗ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯊꯥꯗꯣꯛꯑꯣꯅꯦ ꯅꯪꯕꯨ ꯏꯃꯥꯗ꯫ ꯊꯦꯀꯣꯃꯥꯁꯨ ꯃꯥꯏ ꯅꯨꯄꯤꯅ ꯑꯗꯣꯝꯅ ꯃꯃꯥꯗ ꯇꯧꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯏ ꯅꯨꯄꯤꯕꯨ ꯆꯤꯡꯊꯣꯛꯏ꯫ ꯀꯩꯅꯣ ꯅꯨꯄꯤ? ꯆꯨꯝꯅ ꯆꯤꯟꯅ ꯉꯥꯡꯅꯒꯤꯗꯤ ꯂꯩꯇꯗꯅ ꯍꯦꯛꯇ ꯈꯨꯠ ꯊꯥꯔꯤꯗꯨꯕꯣ? ꯃꯥꯏ ꯃꯔꯝꯗꯩꯅꯦ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯗ ꯃꯈꯣꯏꯅ ꯐꯨꯔꯛꯏꯕꯁꯦ꯫ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯊꯔꯥꯛꯁꯅꯥ ꯁꯥꯎꯅ ꯄꯩꯔꯝꯗꯨꯅ ꯊꯣꯏꯕꯤꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯇꯥꯡ ꯆꯥꯅ ꯏꯕꯦꯟꯅꯨꯁꯨ ꯂꯥꯛꯑꯝꯕꯅꯤ꯫ ꯃꯨꯈꯤꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ? ꯁꯝꯒ ꯏꯐꯥ ꯐꯥꯔꯤꯁꯤꯕꯣ? ꯃꯨꯈꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯏꯕꯦꯟꯅꯨ ꯊꯦꯀꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯦꯀꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ? ꯊꯔꯥꯛꯁꯅꯥ ꯊꯨꯅ ꯀꯧꯊꯣꯔꯛ꯫ ꯉꯁꯤꯗꯤꯅꯦ ꯆꯞ ꯆꯥꯕ ꯉꯥꯡꯅꯁꯤ꯫ ꯏꯕꯦꯟꯅꯨ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯏꯅꯦ ꯁ꯭ꯋꯥꯏꯗ ꯂꯥꯛꯇꯨꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯔꯅꯨ꯫ ꯏꯕꯦꯟꯅꯨ ꯊꯦꯀꯣꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯥꯏ ꯅꯪꯒꯨꯝꯕ ꯏꯆꯥ ꯑꯃ ꯄꯣꯛꯀꯗꯕꯩ ꯁꯔꯨꯛꯄꯨꯗꯤꯅꯦ ꯄꯣꯛꯈꯤꯗꯕꯅ ꯍꯦꯟꯅ ꯐꯩ꯫ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯅꯃꯥꯁꯤꯗ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯔꯝꯕ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯧꯔꯝꯒꯗꯒꯦ? ꯅꯈꯣꯏ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯇꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯍꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯃꯥꯁꯤꯕꯨ ꯐꯨꯅꯕꯔꯅꯦꯍꯦ? ꯍꯦꯟꯃꯜꯂꯤꯀꯣ ꯅꯈꯣꯏꯅꯦ ꯂꯥꯏꯅꯁꯨ ꯌꯥꯔꯣꯏꯅꯦ ꯅꯣꯏꯕꯣ꯫ ꯊꯦꯀꯣ ꯀꯩꯁꯨ ꯈꯨꯝꯗꯦ꯫ ꯊꯔꯥꯛꯁꯅꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯏꯅꯦꯕꯨ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ? ꯏꯅꯦꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯤꯇ꯭ꯔꯀꯨꯇ꯭ꯔ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯕꯦꯟꯅꯨ ꯑꯁꯥꯎꯕ ꯍꯦꯟꯃꯟꯕ ꯑꯗꯨꯅ ꯋꯥ ꯉꯥꯡꯗ ꯊꯔꯥꯛꯁꯅꯥꯒꯤ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯐꯣꯏꯗꯠꯂꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ? ꯅꯥꯕ꯭ꯔꯥ? ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ꯫ ꯃꯈꯣꯏ ꯇꯥꯆꯧ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯁꯝꯒꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯍꯩ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯏꯃꯨꯡ ꯑꯗꯨꯗ ꯅꯈꯣꯡ ꯊꯤꯟꯗꯨꯅ ꯀꯞꯂꯕꯅꯤ꯫ ꯏꯃꯨꯡ ꯑꯗꯣ ꯃꯔꯥꯏ ꯆꯥꯏꯊꯕ ꯍꯧꯔꯛꯑꯕꯅꯤ꯫ ꯈꯪꯖꯤꯜꯂꯨ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕꯤ ꯅꯪꯕꯣ꯫ ꯍꯩ ꯊꯦꯀꯣ ꯏꯅꯝꯃꯁꯦ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯅꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯇꯥꯆꯧꯅ ꯏ ꯃꯔꯤꯁꯨ ꯅꯠꯇꯕ ꯃꯆꯟ ꯑꯩꯕꯨ ꯃꯆꯟ ꯁꯛꯅ ꯅꯥꯀꯣꯟꯕꯤꯔꯝꯃꯤ꯫ ꯏꯕꯨꯡ ꯑꯗꯨꯗꯗꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏꯅꯝꯃꯕꯨꯗꯤ ꯑꯩꯅꯅꯦ ꯏꯃꯥ ꯁꯛꯅ ꯂꯩꯃꯤꯟꯅꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯅꯃꯥꯒꯤ ꯂꯃꯟ ꯇꯣꯟꯗꯨꯅ ꯅꯄꯨꯟꯁꯤ ꯑꯗꯣ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯟꯅꯨ ꯃꯨꯈꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯨꯈꯤꯁꯨ ꯀꯔꯤꯃꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯊꯦꯀꯣ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯔꯥꯛꯁꯅꯥꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯕꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯨꯈꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯐꯦꯠꯇꯪ ꯐꯥꯎꯕ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯈꯝꯂꯛꯇꯕ ꯑꯗꯨꯗ ꯍꯦꯟꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯂꯥꯏꯃꯟ ꯑꯣꯏꯔꯤ꯫ ꯋꯥꯔꯧꯕꯁꯨ ꯍꯦꯟꯈ꯭ꯔꯕꯅꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯨꯝꯕ ꯇꯨꯡꯈꯨꯟ ꯇꯥꯟꯕ ꯃꯇꯝꯅꯤ꯫ ꯊꯦꯀꯣꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯁꯛ ꯎꯗꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝꯕꯨ ꯁꯦꯝꯕꯤꯔꯤꯕ ꯏꯁꯣꯔ ꯃꯥꯅ ꯊꯦꯀꯣꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯑꯗꯨꯗ ꯍꯥꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯄꯥꯡꯒꯜ ꯅꯔꯧꯁꯤꯡ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯑꯄꯣꯛꯄꯤ ꯅꯃꯥꯕꯨ ꯃꯤꯔꯥꯏꯕ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯒꯤ ꯃꯒꯨꯟ ꯌꯥꯎꯗꯕ ꯂꯤꯟ ꯑꯃꯣꯝ ꯑꯗꯨꯕꯨ ꯁꯧꯒꯠꯇꯨꯅ ꯇꯥꯏꯕꯪ ꯑꯀꯟꯕꯅꯤ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥ ꯅꯍꯥꯛꯅ ꯇꯨꯗꯨꯅ ꯂꯩꯕ꯫ ꯍꯩ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯅꯦꯍꯦ꯫
ꯑꯄꯣꯛꯄꯤ ꯅꯃꯥ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯋꯥꯔꯧꯈꯤꯕꯗꯣ ꯅꯍꯥꯛꯅ ꯃꯄꯣꯛꯁꯤꯃꯒꯤ ꯑꯔꯨꯕ ꯏꯆꯦꯜꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯌꯥꯏꯅ ꯆꯥꯝꯂꯕꯁꯨ ꯅꯃꯥ ꯑꯗꯨꯗꯤ ꯊꯃꯣꯏꯗ ꯃꯨꯈꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯔꯤꯁꯨ ꯀꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯅꯔꯥꯜ ꯂꯥꯟꯖꯔꯨꯕꯒꯤ ꯃꯍꯩ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯔꯥꯏ ꯆꯥꯏꯊꯕ ꯑꯣꯏꯖꯔꯣ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯟꯕꯤ ꯅꯃꯥꯗꯨ ꯅꯠꯇꯅ ꯀꯅꯥ ꯑꯃ ꯅꯪꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤꯅꯕ ꯂꯩꯔꯣꯏ ꯌꯦꯡꯖꯧ꯫ ꯅꯪꯒꯤ ꯇꯥꯂꯣꯏ ꯐꯥꯎꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯗꯨꯅ ꯁꯛꯎꯗꯕ ꯃꯍꯥꯛ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯇꯦꯀꯣ ꯑꯍꯤꯡ ꯑꯗꯨꯗ ꯃꯉꯥꯛꯅꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯀꯔꯤ ꯃꯪꯂꯥꯟꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ? ꯑꯣꯟꯊꯣꯛꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯂꯦꯗ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯇꯣꯝꯆꯥ ꯊꯦꯀꯣꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯇꯣꯝꯆꯥꯅ, "ꯏꯇꯥꯎ, ꯍꯣ ꯏꯇꯥꯎ, ꯏꯇꯥꯎ ꯊꯦꯀꯣ ꯂꯩꯇꯕ꯭ꯔꯣ?" ꯊꯦꯀꯣ ꯇꯞꯅ ꯊꯣꯔꯛꯇꯨꯅ, "ꯇꯣꯝꯆꯥ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯀꯩ ꯂꯩꯔꯒꯦ?" "ꯑꯩꯈꯣꯏꯅ ꯁꯥꯔꯝꯕ ꯌꯨꯝꯗꯣ ꯃꯊꯛꯀꯤ ꯏꯗꯨꯁꯨ ꯀꯦꯜꯂꯛꯏ꯫ ꯐꯩꯔꯤꯕ ꯋꯥꯗꯨꯁꯨ ꯃꯄꯥ ꯆꯥꯅꯗꯕꯒꯤ ꯃꯊꯟꯇ ꯀꯦꯜꯂꯛꯑ ꯃꯥꯜꯂꯦ꯫ ꯌꯨꯝ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯍꯦꯟꯅ ꯂꯨꯕꯕꯨꯗꯤ ꯊꯣꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯣꯟꯕꯤꯗꯨꯃꯗꯤ ꯃꯈꯣꯡꯗꯣ ꯎꯗꯨꯅ ꯅꯟꯊꯕ ꯑꯗꯨꯗ ꯇꯦꯛꯂ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯌꯨꯝꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯁꯦꯜ ꯄꯨꯝꯅꯃꯛ ꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯇꯥꯛꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯔꯤ." ꯊꯦꯀꯣ ꯃꯊꯥ ꯁꯥꯅ ꯐꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗꯤ ꯊꯪꯅꯕ ꯈꯨꯟꯒꯤ ꯃꯤꯅ ꯐꯥꯎꯕ ꯌꯨꯝ ꯁꯥꯕ ꯍꯩ ꯍꯥꯏꯗꯨꯅ ꯁꯤꯡꯊꯥꯅꯔꯝꯕꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯗꯨꯅ ꯊꯦꯀꯣꯕꯨ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯁꯨꯅꯤꯡꯉꯥꯏ ꯅꯣꯝꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯊꯦꯀꯣꯒꯤ ꯏꯃꯨꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯌꯦꯡ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯊꯔꯥꯛꯁꯅꯥ ꯃꯍꯥꯛꯁꯨ ꯑꯋꯥꯕ ꯑꯗꯨꯕꯨ ꯌꯥꯎꯔꯔꯤ꯫ "ꯏꯕꯦꯟꯅꯨꯅ, ꯏꯅꯝꯃ, ꯑꯩꯈꯣꯏ ꯊꯦꯀꯣꯗꯣ ꯌꯥꯝ ꯋꯥꯔ ꯃꯥꯜꯂꯦ꯫ ꯍꯟꯗꯛꯀꯤ ꯊꯣꯛꯈꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯊꯥꯖꯕ ꯊꯝꯕꯤꯗꯕ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯗꯨꯅ ꯌꯥꯝꯅ ꯋꯥꯔ ꯃꯥꯜꯂꯦ." ꯃꯨꯈꯤꯅ, "ꯋꯥꯁꯟ, ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨꯗꯤ ꯄꯨꯟꯁꯤꯁꯤꯅ ꯂꯣꯏꯈ꯭ꯔꯕꯁꯨ ꯃꯥꯕꯨꯗꯤ ꯉꯥꯛꯄꯤꯔꯔꯣꯏ." ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯉꯁꯤ ꯈꯛꯇꯃꯛ ꯃꯥꯁꯨ ꯃꯅꯦꯝꯗ ꯃꯥꯅ ꯇꯧꯈꯤꯕ ꯇꯧꯍꯩꯗꯕ ꯊꯕꯛꯁꯤꯡ, ꯃꯗꯨꯒꯤ ꯐꯠꯇꯕ ꯃꯍꯩ ꯑꯗꯨ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ "ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯈꯣꯏ ꯀꯝꯗꯧꯁꯤꯒꯦ? ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯡꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯑꯄꯤꯛꯄꯁꯤ ꯁꯦꯝꯕ ꯉꯝꯂꯔꯣꯏ." ꯊꯦꯀꯣꯅ, "ꯉꯁꯤ ꯈꯛꯇꯃꯛ ꯅꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯄ꯭ꯔꯥ? ꯅꯪꯅ ꯍꯥꯏꯕꯗꯪ ꯊꯥꯖꯔꯨꯕ ꯑꯩꯅ ꯑꯄꯣꯛꯄꯤ ꯏꯃꯥꯕꯨꯁꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯧꯑꯣꯏꯕꯤꯈꯤꯗꯕ, ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯇꯥꯔꯤꯕꯁꯦ꯫ ꯑꯗꯨꯅ ꯑꯩ ꯋꯥꯖꯕ ꯇꯥꯕꯅꯤ꯫ ꯏꯃꯥꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯕꯁꯨ ꯃꯄꯣꯛꯁꯤꯃꯒꯤ ꯇꯧꯈꯤꯕ ꯏꯄꯥꯞ ꯑꯗꯨꯅ ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏ, ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯊꯥꯕ ꯉꯝꯂꯔꯣꯏ꯫ ꯐꯅ ꯅꯪꯅ ꯏꯃꯥꯕు ꯑꯣꯠꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯅ ꯋꯥꯍꯩ ꯑꯃꯠꯇ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯡꯂꯝꯗꯦ, ꯆꯩꯔꯝꯗꯦ꯫ ꯅꯪꯅ ꯂꯥꯛꯄꯗ ꯏꯃꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤꯕ ꯏꯆꯥꯅꯨꯄꯥ ꯑꯩꯈꯛ꯫ ꯏꯃꯧ ꯑꯗꯨꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯒꯨꯝꯅ ꯂꯣꯏꯅꯖꯒꯅꯤ ꯍꯥꯏꯗꯅ, ꯑꯗꯨꯕꯨ ꯅꯍꯥꯛꯅꯗꯤ ꯏꯃꯥꯗꯣ ꯑꯄꯣꯛꯄꯤ ꯅꯃꯥ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯈꯤꯗꯦ꯫ ꯏꯃꯥꯅꯗꯤ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯈꯟꯖꯈꯤ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯔꯥꯜ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯍꯥꯛꯅꯅꯤ ꯍꯥꯏꯕꯗꯣ ꯏꯃꯥꯗ ꯍꯥꯏꯖꯔꯨꯒꯦ." "ꯆꯠꯂꯨꯅꯨ. ꯅꯪꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯈꯣꯡꯗꯥꯐꯝ ꯀꯔꯤꯁꯨ ꯂꯩꯔꯣꯏ." ꯊꯔꯥꯛꯁꯅꯥ ꯍꯧꯖꯤꯛꯇꯗ ꯄꯦꯜꯂꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤ ꯊꯣꯔꯛꯇꯨꯅ, "ꯕꯥꯕꯥ, ꯏꯃꯥ, ꯉꯁꯤ ꯅꯣꯏꯅ ꯋꯥꯔꯤꯕꯗꯣ, ꯑꯕꯣꯛꯇ ꯅꯣꯏꯅ ꯊꯤꯅ ꯇꯧꯕꯤꯈꯤꯕꯗꯣ, ꯑꯗꯨꯗꯨꯅ ꯅꯣꯏꯅ ꯉꯁꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯅꯅꯦ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯅꯣꯏꯅ ꯕꯨꯕꯣꯛꯇ ꯊꯤꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅꯁꯨꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯆꯥꯎꯔꯕ ꯃꯇꯝꯗ ꯅꯣꯏꯗꯁꯨ ꯊꯤꯅ ꯇꯧꯗꯣꯏꯅꯤ, ꯈꯪꯉꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯁꯥꯟꯅꯅꯕ ꯄꯨꯊꯣꯔꯛꯄ ꯇꯦꯂꯪꯒꯥ ꯑꯗꯨꯕꯨ ꯊꯥꯡꯀꯠꯂꯗꯨꯅ ꯇꯦꯂꯪꯒꯥ ꯑꯗꯨ ꯄꯥꯏꯕꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯨꯂꯪꯒꯤ ꯂꯃꯟ ꯈꯨꯂꯪꯅ ꯁꯤꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥꯕꯨ ꯂꯨꯅ ꯈꯟꯕꯤꯗꯕ, ꯊꯧꯑꯣꯏꯗꯕ, ꯃꯤꯅꯨꯡꯁꯤ ꯎꯠꯇꯕ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯑꯃꯨꯛꯁꯨ ꯇꯧꯔꯛꯂꯣꯏ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯑꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯉꯁꯤ ꯀꯔꯤ ꯊꯣꯛꯈꯤꯕ, ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯀꯗꯕ, ꯀꯔꯤꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯉꯁꯤ ꯑꯩꯅ
ꯏꯄꯥꯟ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯨꯛꯂꯨꯕ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯇꯨꯝꯂꯕ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕ ꯁꯤꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯊꯦꯀꯣ ꯑꯃꯗꯤ ꯊꯔꯥꯛꯁꯅꯥꯁꯨ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯑꯗꯨ ꯁꯤꯟꯍꯨꯠ ꯐꯪꯗꯨꯅ ꯋꯥꯅ ꯃꯄꯨꯟꯁꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯉꯝꯗ ꯂꯦꯟꯈꯤꯔꯝꯃꯤ꯫